Christmas Lakpaga Loinana Anouba Chahi Lakpasida Manipur Da Nungshinaba Amadi Eng Tappa Oirasanu HAINA HEIROK SCG MLA Dr. THOKCHOM RADHESHYAM NGARANG FONGDOKHRE Wafam asi Ukul District ki manung sana laiba Tasar Village ki Khathing Memorial Ground da pangthokpa Christmas thoram ga mari lenana ahum suba basen lik hodokpa ki thoram da chief guest ki warol piraduna phongdokhibani MLA RADHESHYAM na makhatana phongdokhibada Christmas haibasi nungsiba santi puba thoram amani nungsiba haibasi apikpa amanati nungsibadi yamna sawbani yamna mathongna leibani Loinana ngasi Tasar Village da lakpada miyam gi nungsiba amadi momon minok mayam sina Tasar Village ki problem kaya solve toba ngamlagani haiki thoram aduga mari lenana MLA Dr. RADHESHYAM na kungi firal singkhatuna thoram hodoki tungda kungi ningthau amadi kungi miyoi kayana MLA da asamba khudul kaya su piduna ikai khunaba utki MLA na football match amasu sanaroi kayabu sakhang mai khangnaraba matungda ball kauduna hodoki only peace and love. So, nasi Christmas Anouba Loinana Anouba Chahi Lakpasida Manipur si Nungshinaba Shanti ka pek thanba Oirasanu mari blessing short pibi Oirasanu HAINA ipratna tawjige. Masai aimonda chak ahaw su pisarani chak ahaw su pisarani lu su tawbiraba. Then so many gifts mayam su bibiraba. Christmas has in Nungshinaba Shanti gift piba. Adu na tane le bibiraba. Aduna aina thawai am ngai to amtang yawje. A small token of love. Love can never be small. Love is always great. Love can never be a river, never be a pond or lake. It is always an ocean. So whenever you give a gift, it is not the value of the gift. It is you are giving a gift.